Hai मैम वीडियो सिबु yang biriba मैम पुनः पोहान मुक्त द चैनल सिगी मैं केदे तराम नोक्चरी मैम सिगी वीडियो सिदी आई इनाव अमा खक्की आइदि को आई हुजिक मैजिक तौजरोय गे कइनोदि लान मनुंग नि नको लान मनुंग जिदि आई मैजिक तौजरोय हाइदि एंटरटेनमेंट तौदना खोतना कइनो तौबदो नुंगाइ जदबगी आई लान गी ओइबा वीडियो खरा दुम मैम द शेयर तौजरके मिनाकोंग ओइगदबको अदुगा मरक थना मैम वीडियो सि आई गी सब्सक्राइबर खरगी दमक्ता नत्रगना व्यूज खरगी दमक्ता अदुगा पैसा खरगी दमक्ता सेमजब नचदे आई बेट कमेंट पीबीरक्लिबा चिनाउसिंदु ग्यान तामिननबा अदुगा हाइरिबा इनाउ सिगी पुंग थवत चबो ओइना वीडियो सि सेमजबनी कइगिनोदि सिदसु आइना सेमजरिबा वीडियो सिदसु बेट कमेंट पिरकनी हाइबा आई थाजै कइगिनो हारकांदा अखोगी बेट कमेंट खक्ता पिनबा अकाउंट पाइबा चिनाउ मैम लेरे बोजि वीडियो खितंग व्यूज यामबा अदुगा खितंग हाइदि मीना तौबा थबक्ता याम सिंथानदबा बेट कमेंट पिनबा खक्तगी ओइना अकाउंट पाइबा चिनाउ मैम लेरे बोजिको अदुना आई सिमद मैम मफमदा संदोकचौगे अदो सिदैजिदा मैम हुजि अखोइना वीडियो अमखक इनाव अमना थागलेबको वीडियो दो मैम पुने यंगमिनजी अदो वीडियो सिदैजिदा अखोइ बेट कमेंट याम पीबको हाइदि सुगुम्बा अखोइ इनाउजी अतै नतेबो मैम वारियर ने खुन ngako volunteer ने बको अदो माजे हाइदि मिलिटेंट कुकी मिलिटेंट जिंगा थेंगररोगा थोलकपदा माना अवाबा ताबा मफमदा वीडियो अमखक नमजरा थागचबदुदा मैम हेरो छाबा अदु तो खोटपा कमेंट याम पीबिरकपदो अदुगी मतंग समझब वीडियो ने अदो वीडियो से मैम मती यंगनेजिको सिदैजिदा अंगांगिना अखोइगी कइनोजिदा लबुकसिदा हिप्पगा सिटलगा चटलिजे मैम नोंमैना कापकपगिनेबा हाइदि माइ मकोक मयादा नोंमै मरु पालिनेबा मैम अदुम सिगी वीडियो जे अंगोंददि मयक सेंगना ममांग उबियोबो सिनाउसिंग उबिरंगनेबा अदो माना हल्ला कापिजिदि अखोइगी कय हाइतारे लान चटलिबनिनको अदुदि कापा ताबनि नत्रा अदो सिदे तौरिबा फिबम जिदैदा माना वीडियो मचाम खक नमजरगा थागलकपा मतमदा मयामना अखोइगी यामना बेट कमेंट हेरो साबा खोटपा हेरो साबा नते मयाम सिदि रियल हेरो ने तसेंगनागदिको हेरो साबा नते हेरो हाइबा फिल्म द कुंबा हेरो दुदि मोइ सिगी इनाव होइना ओइरिबजे सुगुम्बा साबा रियल हेरो जे साबानि मोइना हेरो साबा अंगांग हजिकी अखोइगी रियल हेरो जिना हेरो साबा नतेको अदो मैम सिगी वीडियो जे आई साउंड ग लोइना थादोकचरके बेट कमेंट कमाइना पिरइनो अदुगा अंगांग जिना बेट कमेंट पिरकप जिंगदुदा करी माना सेमिबा वीडियो जे करी वखलदगी सेमिनो हाइबदुसु मैमना ताहंजरकेबको मैम पुना आई साउंड वारी सानबगी मोइगी याम्बा अमगा वारी सानबगी वॉइस रेकॉर्ड तुगा लोइना आई मैमना थादोकचरके पुना तामिनाजिको अꯩꯅ ꯚꯤडिꯑꯣ ꯅꯝꯃꯤꯗꯨꯗꯤꯅꯦ ꯁꯦꯡꯅ ꯍꯥꯏꯔꯕꯗꯅꯦ ꯑꯩ ꯀꯩꯒꯨꯝꯕ ꯁꯣꯏꯉꯥꯝ ꯌꯥꯎ ꯁꯤꯈ꯭ꯔꯒꯁꯨ ꯑꯩꯅ ꯀꯔꯝꯕ ꯀꯟꯗꯤꯁꯟꯗ ꯂꯩꯔꯝꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯎꯅꯕ ꯇꯧꯕꯅꯤꯗ ꯑꯗꯨꯗ ꯐꯤꯂꯝꯒꯤ ꯋꯥ ꯅꯠꯇꯦ ꯑꯃꯒꯤ ꯋꯥ ꯅꯠꯇꯦꯕ ꯑꯩꯅ ꯅꯝꯃꯤꯗꯨ ꯑꯗ ꯃꯣꯏ मैम ताबीरको अंगांगिना हाइजे हाइदि कईगुम्बा असोय अंगाम यावदना सिबा खोटपा तौ तारजु हाइदि मतंगदो मागी यामना लुबा तानफम अमनेबा मैम को अदुदा मागी सिबा चंगबा तंबा ngamद्रबा मतमनेबा अदैदा मागी वीडियो दो रेकॉर्ड अमतंग लहौरगदी हयंग लेहौरिबा मैमना हाइदिको माना लेरंबा कंडीशन दुगा मागी माथौनादो अदु मैमदा मागी रेकॉर्ड ओइनाबा तौजरमबनेबा हाइदि सिबा चंगबा खंगद्रबा मतमदुदा अदु सिदैदा बेट कमेंट पिबिरिबा इचिनाउजिंदो थमोय कनमनद्रबा इना हाइबदि को हाइदि मसा अखोइना कैसुनतबा अमगिदि अदुम रेकॉर्डिंग तौदना खोतना वीडियो नमदना खोतना तौरगा पंखा थागतनै अदुगा आई ngasi सिबा याय नतगना हयंग हुजि खुदक सिदा सिबा याय नतगा होरें ngak सिबा याय खंगद्रबा मतमदा वीडियो रेकॉर्डिंग तौरा थागतपजिबु सिदना हेरो साबा खोटपा गाना हाइजे सिदि मैम आई वाखंदा नुंगाइजदे को आई तसेंगना सिगी मतंगजिदा थमोय सोकना नुंगाइजदे को अदो आइना हाइजनिंगी वाफम जिसिनिदा अखोय मोइना सुमाइना थौना फना थेंगरकांदा वीडियो रेकॉर्डिंग थादरको उहनबजिना अखोयदा थौना हेना हापेबा अदुगा मोइदजु अखोयना थौना हापिगदबनेबा थागतपिगदबनेबा अदुगी महत्ता अखोयना बेट कमेंट पिसलगा मोइगी थौना हांदनबा अखोय तौगुमजेबा कईगुम्बा अखोयगी पौनाबर दबासी को अखोयगी इपाइपु पौनाबर दबासी होइना मतमदा थांगी जगोय सागेबा खोटकिबा वारी खक्ता ताबदा अखोय थौना लेहलिनेबा अदो मोइगी वीडियोगा उरम तारगदी अखोयगी अमुकेना प्राउड ओइगने अमुकेना थौना लेगनेबको अदो अंगांगिना वीडियो मचाम थमबजिना हें तुंगदा अखोयगी इचा इसुजिंगना उरकांदा अखोयगी इपा इपुदजु सुगुम्बा मथौना लेबा मरैबा को नुंसीबा ममित मंग उबो फंगदोइनेबा वीडियो ओइनको
ꯁꯤꯗꯤ ꯑꯩ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯅ ꯈꯟꯖꯩꯕ ꯑꯩꯒꯤ ꯋꯥꯈꯜꯗꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯋꯥꯔꯤꯗꯨꯒꯤ ꯃꯇꯥꯡꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯂꯣꯏꯕ ꯇꯥꯃꯤꯟꯅꯔꯁꯤ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯚꯤꯗꯤꯑꯣꯁꯦ ꯃꯔꯛꯇ ꯋꯥ ꯉꯥꯡꯖꯔꯔꯣꯏꯒꯦ ꯑꯗ ꯃꯣꯏ ꯍꯜꯂꯣ ꯆꯥꯎꯕ ꯍꯥꯎ ꯌꯨꯝ ꯂꯩꯕ꯭ꯔꯣ ꯌꯨꯝ ꯂꯩ ꯆꯥꯛ ꯆꯥꯔꯕ ꯆꯥꯗ꯭ꯔꯤ ꯆꯥꯛ ꯂꯣꯏꯗꯤ ꯂꯣꯏꯔꯦ ꯆꯥꯛ ꯆꯥꯗꯕꯤ ꯂꯩꯔꯤ ꯃꯃꯥ ꯍꯣꯏꯗꯤ ꯆꯥꯒ꯭ꯔꯕꯣ ꯃꯣꯏ ꯆꯥꯗ꯭ꯔꯤ ꯀꯅꯥꯝ ꯆꯥꯟꯅꯗ꯭ꯔꯤ ꯕꯨꯡꯉꯣꯒꯤꯗꯨꯁꯨ ꯅꯍꯥꯟ ꯑꯙꯥꯔ ꯀꯥꯔꯗꯇꯣ ꯄꯤꯁꯜꯂꯝꯕꯅꯦ ꯑꯗꯨ ꯃꯣꯏꯗꯣ ꯁꯟꯗꯦ ꯉꯁꯤ ꯀꯩ ꯅꯨꯃꯤꯠꯅꯣ ꯉꯁꯤꯁꯦ ꯋꯦꯠꯅꯁꯗꯦ ꯎꯝ ꯃꯥꯏꯗꯣ ꯑꯝꯇ ꯀꯩꯅꯣ ꯇꯧꯕꯤꯅꯕ ꯃꯥꯒꯤꯗꯣ ꯃꯊꯪꯗ ꯌꯥꯔꯅꯤ ꯎꯝ ꯑꯗꯣ ꯀꯩꯅꯣꯒꯤ ꯅꯪ ꯉꯔꯥꯡꯒꯤ ꯀꯩꯅꯣꯗꯨꯕꯨ ꯃꯔꯨ ꯑꯃꯐꯥꯎ ꯌꯥꯎꯗꯅ ꯊꯣꯛꯂꯛꯄ꯭ꯔꯣ ꯅꯪ ꯀꯌꯥꯗꯤ ꯄꯨꯔ ꯍꯟꯇꯣꯔꯛꯀꯦ ꯃꯔꯨ ꯃꯔꯤ ꯄꯨꯔ ꯊꯣꯛꯂꯛꯑꯦ ꯃꯔꯨ ꯃꯔꯤ ꯍꯟꯇꯣꯔ ꯊꯣꯛꯂꯛꯑꯦꯕ ꯑꯥ ꯑꯗꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤꯗꯅ ꯑꯥ ꯀꯩꯅꯣ ꯃꯔꯨ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦꯅ ꯑꯗꯨꯒꯤ ꯀꯔꯝ ꯀꯥꯟꯗꯅꯣꯕ ꯑꯗꯨ ꯅꯪꯅ ꯚꯤꯗꯤꯑꯣ ꯅꯝꯃꯤꯗꯣ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯃꯤꯗ꯭ꯔꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯗꯨ ꯉꯥꯏꯔꯤꯉꯩ ꯇꯥꯏꯃꯤꯡꯗꯅꯦ ꯑꯩꯈꯣꯏ ꯆꯪꯉꯛꯄ ꯉꯥꯏꯕꯗꯅꯦꯕ ꯎꯝ ꯎꯝ ꯃꯣꯏ ꯃꯣꯏ ꯃꯤ ꯈꯪꯗꯕꯈꯩꯅ ꯑꯩꯈꯣꯏꯒꯤ ꯆꯪꯁꯜꯂꯛꯄꯗ ꯆꯪꯁꯟꯕ ꯉꯝꯗꯗꯅ ꯑꯗꯨꯗꯩꯗ ꯂꯥꯞꯅ ꯇꯧ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯃꯥ ꯇꯧꯕ ꯑꯣꯏꯅ ꯎꯕ ꯃꯤ ꯌꯥꯎꯕꯗꯧꯅ ꯈꯟꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯥ ꯑꯗꯨꯅꯤꯗ ꯑꯗ ꯑꯩꯅꯕꯨꯗꯤ ꯍꯥꯏꯈꯤꯕꯅꯤ ꯅꯌꯨꯝꯗ ꯈꯨꯕꯤ ꯋꯥꯔꯤꯌꯥꯔ ꯑꯣꯏꯅ ꯇꯧ ꯂꯩꯔꯒ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯒꯅꯨ ꯅꯃꯥꯏꯗꯣ ꯈꯣꯡꯄꯥꯡ ꯀꯥꯎꯅꯤꯅ ꯑꯩꯅ ꯍꯥꯏꯈꯤꯕꯅꯦꯕꯀꯣ ꯑꯥ ꯃꯤꯁꯤꯡꯗꯣ ꯃꯣꯏ ꯀꯣꯃꯦꯟꯒ ꯄꯤꯔꯛꯄꯁꯤꯡꯗꯣ ꯑꯩꯅꯁꯨ ꯃꯣꯏꯅ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯇꯧꯔꯒ ꯂꯣꯏ ꯊꯝꯃꯦꯕ ꯑꯥ ꯃꯣꯏ ꯅꯉꯣꯟꯗ ꯑꯗꯒꯤ ꯅꯪꯅ ꯄꯣꯁ ꯉꯔꯥꯡ ꯇꯧꯈꯤꯕꯩꯗꯨꯗ ꯕꯦꯠ ꯀꯣꯃꯦꯟ ꯄꯤꯔꯛꯄ ꯌꯥꯎꯔꯁꯨ ꯀꯩꯁꯨ ꯃꯣꯏꯒꯤ ꯋꯥ ꯇꯥꯔꯨꯅꯨ ꯑꯥ ꯇꯥꯕ꯭ꯔꯣ ꯑꯩ ꯍꯥꯏꯁꯦ ꯍꯣꯏ ꯇꯥꯏꯌꯦ ꯎꯝ ꯕꯤ ꯄꯤ ꯌꯥꯎꯗꯕ꯭ꯔꯣ ꯅꯪ ꯌꯥꯎꯗꯦ ꯕꯤ ꯄꯤ ꯌꯥꯎꯗꯅ ꯃꯅꯨꯡ ꯌꯥꯝ ꯇꯥꯅ ꯆꯪꯁꯤꯜꯂꯨꯔꯤꯕ ꯍꯣꯏ ꯆꯤꯡꯗ ꯀꯥꯕꯅꯤ ꯕꯤ ꯄꯤ ꯌꯥꯎꯕ ꯋꯥꯏꯗ ꯑꯗꯨꯁꯨ ꯗꯦꯜꯂꯤꯁꯨ ꯀꯩꯅꯣꯗ ꯂꯩꯁꯨ ꯂꯩꯇꯦ ꯕꯤ ꯄꯤ ꯑꯗꯨꯅ ꯑꯌꯥꯡꯕ ꯑꯃ ꯑꯩꯅ ꯂꯩꯔ ꯊꯝꯃꯕꯅꯤ ꯍꯣꯏ ꯑꯗꯨꯒꯤꯗꯣ ꯃꯥꯝꯇꯣꯟꯗ ꯑꯩꯅ ꯀꯣꯚꯔꯗ ꯇꯨꯔꯛꯑꯣꯅ ꯍꯥꯏꯈ꯭ꯔꯕꯅꯦꯕ ꯑꯥ ꯂꯦꯡꯖꯨꯝꯗꯨꯁꯨ ꯀꯩꯅꯣ ꯏꯁꯄꯣꯟ ꯈꯔ ꯊꯥꯔꯛꯑꯣ ꯑꯥ ꯑꯗꯨꯗ ꯀꯩꯅꯣꯒꯤ ꯅꯣꯏ ꯆꯪꯁꯜꯂꯨꯁꯦ ꯀꯔꯝꯕ ꯖꯒꯥꯐꯧꯅꯣ ꯅꯣꯏ ꯆꯪꯁꯜꯂꯨꯏꯁꯦ ꯃꯊꯛꯀꯤ ꯕꯪꯀꯔꯗꯣ ꯎꯝ ꯑꯗꯨꯗ ꯕꯪꯀꯔꯗꯨꯕꯨꯗꯤ ꯃꯩ ꯆꯥꯛꯄ ꯎꯏꯌꯦꯕ ꯃꯣꯏꯗꯣ ꯍꯣꯏ ꯍꯣꯏ ꯑꯗ ꯗ꯭ꯔꯣꯟ ꯐꯨꯇꯦꯖꯇ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯗ꯭ꯔꯣꯟ ꯐꯨꯇꯦꯖꯇ ꯌꯦꯡꯕꯗ ꯑꯗꯨꯒꯤ ꯃꯩ ꯆꯥꯛꯄ ꯕꯪꯀꯔꯗꯨꯒꯤ ꯃꯅꯥꯛꯇ ꯃꯣꯏ ꯃꯃꯤꯗꯤ ꯌꯥꯝ ꯁꯦꯡꯅ ꯇꯥꯗ꯭ꯔꯦ ꯑꯗꯨꯅ ꯑꯁꯤꯕ ꯃꯥꯟꯕ ꯑꯃ ꯎꯕ ꯍꯣꯏ ꯑꯃ ꯁꯤꯍꯧꯕꯅꯦ ꯑꯗꯨꯗ ꯄꯥꯜꯂꯒ ꯃꯥ ꯑꯗꯨꯝ ꯁꯣꯛꯂꯩꯔꯝꯃꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯆꯪꯁꯤꯟꯕ ꯍꯧꯕꯩ ꯃꯥ ꯁꯨꯁꯥꯏꯠ ꯇꯧꯖꯔꯒ ꯑꯗꯨꯝ ꯇꯧꯖꯈꯤꯕꯅꯤ ꯃꯁꯥ ꯃꯊꯟ ꯇꯧꯖꯕꯅꯦꯕ ꯍꯣꯏ ꯃꯁꯥꯇꯅ ꯁꯨꯁꯥꯏꯠ ꯇꯧꯖꯕꯅꯤ ꯑꯗꯨ ꯃꯣꯏꯅ ꯃꯤꯅ ꯀꯔꯤ ꯍꯥꯏꯔꯛꯄ ꯑꯃ ꯇꯧꯔꯁꯨ ꯊꯑꯣꯏꯅ ꯀꯃꯦꯟꯗ ꯍꯜꯂꯨꯅꯨꯀꯣ ꯍꯣꯏ ꯍꯣꯏ ꯍꯟꯗꯦꯗ ꯑꯩ ꯀꯩꯁꯨ ꯏꯟꯇꯔꯦꯁ ꯑꯣꯏꯅ ꯌꯥꯎꯗꯦꯗ ꯑꯗꯨꯗ ꯍꯜꯂꯨꯅꯨ ꯑꯗꯨ ꯅꯪꯒꯤ ꯀꯩꯅꯣ ꯑꯋꯥꯠ ꯑꯄꯥꯗꯣ ꯀꯩꯒꯤꯅꯣ ꯃꯌꯥꯝ ꯆꯪꯗ ꯉꯁꯥꯏꯁꯨ ꯈꯟꯅꯕꯅꯤ ꯀꯩ ꯊꯤꯁꯤꯒꯦ ꯈꯣꯠꯁꯤꯒꯦ ꯅꯣꯏꯒꯤ ꯋꯥꯠꯂꯤꯁꯤꯡꯗꯣ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯣꯏ ꯍꯣꯏ ꯍꯌꯦꯡ ꯌꯨꯝꯗ ꯉꯥꯛꯇꯪ ꯂꯥꯛꯀꯦ ꯂꯥꯛꯑꯣ ꯍꯣꯏ ꯍꯣꯏ ꯂꯥꯛꯀꯦ ꯂꯥꯛꯑꯒ ꯑꯩ ꯀꯩꯅꯣ ꯇꯧꯒꯦ ꯃꯣꯏꯅꯗ ꯃꯥꯅꯧꯅ ꯃꯣꯏ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣ ꯇꯧꯕꯁꯤꯡ ꯇꯧ ꯍꯣꯏ ꯍꯣꯏ ꯕꯕꯥꯗꯤ ꯌꯨꯝ ꯂꯩꯕ꯭ꯔꯣ ꯕꯕꯥ ꯌꯨꯝ ꯍꯜꯂꯛꯇ꯭ꯔꯤ ꯂꯨꯍꯣꯡꯕ ꯆꯠꯈꯤꯕ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯅꯥꯎꯕꯗꯤ ꯑꯁꯣꯝ ꯊꯕꯛ ꯆꯠꯈꯤ ꯃꯥ ꯍꯜꯂꯛꯇꯦ ꯀꯩ ꯂꯝ ꯃꯥ ꯁꯨꯔꯤꯕ ꯃꯥꯅ ꯊꯥꯎ ꯆꯠꯈꯤꯕꯅꯤ ꯊꯥꯎ ꯇꯦꯡꯀꯤ ꯅꯁꯥꯗꯣ ꯈꯔ ꯄꯣꯊꯥꯔꯣ ꯑꯗꯨꯒ ꯈꯔ ꯇꯞꯅ ꯑꯃꯨꯛ ꯆꯠꯅꯕ ꯉꯔꯥꯡꯗꯨ ꯋꯥꯕ ꯃꯥꯜꯂꯦ ꯑꯗꯣ ꯍꯣꯏ ꯑꯩꯅꯁꯨ ꯍꯥꯏꯈꯤꯕꯅꯤ ꯃꯣꯏꯗꯀꯣ ꯑꯥ ꯃꯣꯏ ꯒꯣꯔꯃꯦꯟ ꯄꯤꯔꯛꯄꯁꯤꯡꯗꯨꯗꯁꯨ ꯑꯩꯅꯁꯨ ꯍꯥꯏꯈꯤꯕꯅꯦ ꯀꯩꯅꯣ ꯇꯧꯗꯅ ꯇꯨꯡ ꯍꯜꯂ ꯊꯣꯛꯂꯛꯄ ꯀꯩꯗꯧꯋꯤ ꯑꯗꯨ ꯇꯧꯕ ꯑꯗꯥ ꯇꯧꯕ ꯕꯦꯠ ꯀꯣꯃꯦꯟ ꯌꯥꯝ ꯄꯤꯕ ꯑꯗ ꯑꯩꯅ ꯍꯥꯏꯕꯅꯤ ꯐꯣꯟ ꯑꯩꯈꯣꯏꯗ ꯇꯧꯔꯛꯄꯒ ꯃꯥ ꯐꯣꯟ ꯊꯝꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯝꯕ ꯑꯣꯏꯔꯝꯅꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯣ ꯃꯀꯣꯛ ꯃꯅꯥꯛꯇꯣ ꯅꯣꯡꯃꯩ ꯃꯔꯨ ꯇꯥꯕꯒꯤ ꯂꯩꯈꯣꯝꯒ ꯂꯩꯕꯥꯛꯀ ꯄꯥꯏꯈꯠꯇꯅ ꯇꯧꯔꯤꯗꯣ ꯑꯗꯨꯗꯩꯗ ꯅꯣꯏ ꯍꯧꯒꯠꯂꯒ ꯊꯣꯛꯂꯛꯄ ꯉꯝꯒꯗ꯭ꯔꯥꯅ ꯍꯥꯏꯕꯅꯦꯕ ꯃꯔꯨ ꯌꯧꯔꯛꯄ꯭ꯔꯣ ꯅꯪꯒꯤꯗ ꯀꯗꯥꯏꯗꯩꯅꯣ ꯃꯔꯨ ꯌꯧꯔꯛꯄ꯭ꯔꯕ ꯑꯩꯅ ꯂꯨꯝꯃꯤꯕ ꯂꯧꯔꯤꯗꯣ ꯎꯝ ꯑꯗꯨ ꯑꯍꯥꯟꯕ ꯂꯨꯃꯝꯕ ꯖꯒꯥꯗꯣ ꯀꯥꯏꯕ ꯍꯦꯟꯃꯟꯕꯗꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯀꯥꯈꯠꯂ ꯂꯨꯝꯃꯤꯅꯤ ꯑꯃꯨꯛ ꯑꯩꯒꯤ ꯂꯧꯔꯤꯗꯣ ꯕꯥꯎꯟꯗ꯭ꯔꯤꯗꯅꯦ ꯕꯣꯝ ꯃꯥꯅ ꯇꯥꯔꯤ ꯑꯍꯥꯟꯕ ꯃꯌꯥꯝꯗꯣ ꯍꯤꯞꯄꯝꯕ ꯕꯣꯝꯗꯣ ꯂꯧꯔꯤꯗꯣ ꯑꯍꯥꯟꯕꯗ ꯇꯝꯃꯛꯄ ꯕꯣꯝꯗꯨꯅ ꯈꯔ ꯍꯦꯜꯂꯦ ꯑꯗꯨꯗꯩ ꯑꯃꯨꯛ ꯐꯛꯀꯥꯏꯔꯛꯄ ꯑꯅꯤꯁꯨꯕ ꯍꯜꯂꯛꯄꯗꯨꯅ ꯑꯃꯨꯛ ꯈꯔ ꯋꯥꯠꯂꯦ ꯆꯦꯜꯂꯛꯄ ꯕꯣꯝꯗꯨꯅ ꯌꯥꯗꯕ ꯑꯃꯨꯛ ꯅꯥꯀꯟꯗ ꯐꯩ ꯇꯥꯏꯃꯤꯡꯅꯦꯕ ꯌꯥꯝ ꯆꯠꯄꯒꯤꯅꯤ ꯆꯤꯔꯕ ꯀꯥꯏꯗꯣ ꯇꯥꯏꯃꯤꯡꯅꯦꯕ ꯑꯍꯨꯝꯃꯛ ꯁꯤꯁꯦ ꯑꯩꯒꯤ ꯕꯥꯎꯟꯗ꯭ꯔꯤꯗ ꯉꯥꯛꯇꯅꯦ ꯆꯥꯛꯏ ꯃꯌꯥꯝꯗꯣ ꯁꯤꯅꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ
ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯍꯣꯏ ꯁꯤꯕꯨꯗꯤ ꯀꯣꯟꯅ ꯑꯩꯈꯣꯏꯒꯤ ꯁꯦꯝꯗꯣꯔꯛꯄ ꯚꯤꯗꯤꯑꯣꯅꯤꯀꯣ ꯍꯥꯏꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯒ ꯍꯥꯞꯆꯤꯜꯂꯀꯥꯟꯗ ꯃꯁꯥꯅ ꯃꯥꯅ ꯅꯝꯖꯕ ꯚꯤꯗꯤꯑꯣꯗꯨꯁꯨ ꯔꯤꯜꯁꯇ ꯊꯥꯒꯠꯆꯕꯅꯦꯕ ꯑꯗꯨ ꯀꯥꯟꯗꯨꯗ ꯃꯌꯥꯝꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯕꯦꯠ ꯀꯃꯦꯟ ꯇꯧꯔꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯍꯜꯂꯒ ꯆꯦꯜꯂꯛꯄ ꯌꯥꯗ꯭ꯔꯥ ꯍꯥꯏꯕꯒꯨꯝꯕ ꯙꯔꯃꯥ ꯇꯧ ꯂꯩ ꯃꯅꯨꯡꯗꯗꯤ ꯆꯪꯗꯅ ꯍꯥꯏꯕꯒꯨꯝꯕꯀꯣ ꯃꯅꯨꯡꯗ ꯆꯪꯉꯨꯔꯒ ꯊꯣꯛꯂꯛꯄꯗꯅꯦꯕꯀꯣ ꯃꯥ ꯃꯔꯨ ꯌꯥꯎꯗ꯭ꯔꯦꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯥ ꯂꯥꯛꯄ ꯌꯥꯗ꯭ꯔꯦ ꯃꯌꯥꯝꯕꯁꯤꯡꯗꯨꯗ ꯐꯣꯟ ꯇꯧꯔꯝꯃꯕ ꯃꯇꯨꯡꯗ ꯅꯝꯕ ꯔꯤꯜꯁꯅꯦꯕ ꯅꯝꯕ ꯚꯤꯗꯤꯑꯣꯅꯦꯕ ꯑꯗꯨꯗ ꯃꯌꯥꯝꯅ ꯍꯦꯛꯇ ꯍꯦꯔꯣ ꯁꯥꯔ ꯂꯩ ꯑꯗꯒꯤ ꯂꯥꯟ ꯃꯅꯨꯡꯗꯗꯤ ꯆꯪꯗꯅ ꯃꯄꯥꯟꯗ ꯙꯔꯃꯥ ꯇꯧꯔ ꯂꯩ ꯈꯣꯠꯂꯤ ꯀꯥꯏꯅ ꯍꯦꯛꯇ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤꯗ ꯑꯗꯨꯝ ꯐꯃꯨꯡꯗ ꯂꯩꯔꯒ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯝ ꯍꯦꯛꯇ ꯄꯪꯉꯥꯡ ꯉꯥꯡꯕꯤꯕꯗꯣ ꯃꯗꯨ ꯅꯨꯡꯉꯥꯏꯖꯗꯦꯕ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗꯀꯣ ꯃꯌꯥꯝ ꯑꯊꯧꯕꯁꯤꯡꯅ ꯊꯥꯒꯠꯂꯛꯄ ꯚꯤꯗꯤꯑꯣꯗ ꯅꯣꯔꯃꯦꯜ ꯀꯦꯔꯦꯛꯇꯔ ꯑꯃꯅ ꯊꯥꯒꯠꯄꯗ ꯕꯦꯠ ꯀꯃꯦꯟ ꯄꯤꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯗꯤ ꯐꯕ ꯂꯩꯔꯗꯤ ꯐꯠꯇꯕ ꯂꯩꯕꯅꯤ ꯑꯗꯨꯝ ꯈꯪꯉꯤ ꯑꯩꯈꯣꯏꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯚ꯭ꯌꯨꯁ ꯈꯔ ꯌꯥꯝꯃꯛ ꯇꯥꯔꯗꯤ ꯕꯦꯠ ꯀꯃꯦꯟꯁꯦ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯑꯩꯈꯣꯏꯗꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯑꯗꯨ ꯇꯧꯕꯇꯕꯨ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯊꯧꯅꯥ ꯐꯅ ꯂꯥꯟꯊꯦꯡꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯌꯔꯁꯤꯡꯁꯤꯗꯗꯤ ꯁꯤꯒꯨꯝꯕ ꯕꯦꯠ ꯀꯃꯦꯟꯁꯦ ꯇꯧꯕꯤꯒꯅꯣꯕ ꯍꯥꯏꯗꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯌꯣꯕ ꯃꯣꯏꯒꯤꯀꯣ ꯁꯤꯗꯤ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯗꯦꯕ ꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯀꯟꯅ ꯈꯨꯔꯨꯝꯖꯔꯤ